Matam madi miyoi bai koina phajillaga thamba yadabani. Chatki lepa leita matam madi aduma. Tha ani ahum sa haujinkre chawbasu accident duna maram oiraga wheelchair yaudrabadi chatpa ngamkhidre. Sana tombina moi pabo chakse sathoknaba tawrasiro. Mama sa ka chaning ba phaudreda. Nakhoi bu ngak selaga leigadaba aina khong sina maram oiraga punchi se asum leirani khanbada wakhal se pothapham khangde. Mapuroibagi mapukning mo themjinbiba oina hairaklammi. Moi pabo karigi pukning sontaribano karigino miyoiba khudingmakse omor amata nate nongma natraga nongmadi sigadaba ngaktani hinglingai punsi mate kharasida wakhal nungaina chawthokne hingadabani. Moi pabongi damaktadi aikhoi mayam leiribasidi matam khajikta ngairi ichana moi pabongi mahut silaga thabak khudingma maipuna na hotnaragani sidaba karigi pukning sontaribano. Magi nupigi wai singduna chawa wakhal kharadi chawthokjai. Wakhal do yamna khanjilunu se nacha singna ngairamani chak chanaba guli chabagi matam henthokini nacha singna sulakte hairamani chalisla umoi pabong. Asi hairaga mapuroibagi wheelchair du illaga kitchen da changlaklammi. Laibak phaba haigadra paikhombadi makhut oi thangbada soami atai ka hena soamde. Numidangi matamni paikhombaga chawbaga du leiriba mayai kaduda wari sanarami. Chawbana paikhomba hakchang du kemta tawdraba natra kari nungaitaba lege leirasu sardai tayuko. Sir, kem thidokpa tawdri phanyam pharida ado sir jayante do hosi phawba laktri male aina angangaida hangbada su laktri hai marun mari samta phawrakte. Chummi hosi phawba jayante laktri fattaba thabak tawrubaduna lakpa ngamdabani. Hoine aisu khanjiludene kaidoba yawarjan tha anium heli ado sir aigi wakhal sida chingnaba amadi adum leiri hosi phawba. Kari chingnaba leirino paikhomba. Sir, aikoine accident thokpa numita yumda leiringai garido aina fajana check tawraga thablabani aduga brake tatlambaduda isada chingnaba phawbani migi khut yawramgadra khanjinbani. Paikhombana hairakliba wasingdo taraga chawba wakhal ama lakpagum tawi. Ngaiak tumina khallaga paikhombada hairai. Paikhomba aigi kadamta changsi ai karigumba khara ningsingi aina khaliba wakhalsina chumlamba thoklabadi chingnaribase kokani. Paikhomasu khangningbagi mayaina thinthadana chawbagi wheelchair du illaga chawbagi katamna changlaklammi. Table da leiriba laptop tu hangaga karino ma yengnaba hotnai. Ngaiak otpa yaba otlaba tungda phangle thiribadu. Laptop ki screen da thokliba video footage du ubada chawbaga paikhombaga ingangakre. Asam tawramgani thajadabani thajadaba ngaktani mitmangda uriba. Paikhombana zayentamакna suma tawramgani di khaludabani mara ju phawba laktabagi maramsi video sina maram oiraga lakpa ngamdabani. Chawbasi tarai taraiba midi nati yamna haisingba miyoini. Machanupi ngakta leibana nongma natraga nongmadi khudongthiba thoklakani khangbana chawbana kana khanganda mangongi kachin amada CCTV camera thetpani kanasu khangdabani. Paikhombasu magi sarda video sima tokaramna kadaidagino haibagi mityengda yenglaklammi. Paikhombagi mityeng kari haininglibano khangladuna chawbana. Paikhomba hajiki matamsi chikshana leibagi matam oirabani. Aikoidi khongyami lam khuding yobani aduna yumda lehoriba ichanupigi chikshindaba yadabani. Aina kana khanganda mangonda CCTV camera thetpani adunani huranba phaba ngamliba. Paikhomba fattaba misidi kuina thamba phate natra fattaba mogi mahikto atopa launaraktringai mangan khrasi matam chupada tumina leijagi khanbani adubu yadre moina ibon jinjin kai hobani. Paikhomba angang amani tawraga jayantabu mayumdagi lokhalucho hajimak thinthaba yadi. Fani sir ai hajimak charuki. Asi hairaga Paikhombasu angang kharaga jayanta lokhatpa chatkre. Priti du tanu huida laklammi yawarduna tanubu kawi.
Tanu, Tanu, tabro, ay laiye. Memtombi do mapanda mi kaubagi makhol tabaduda mapanda thurai. Priti lepaga lerambadudha. Aima, Pritiya, nang oire. Kaudrasu kok changakpa yadru imungda nayumgumba sida amuk kaudana leiridubo. Kakalo. Oima, aise laktabasu kuirena ngasi dekta chatluragena laabane. Icha lakpasidi kari chani taurisidia. Kaibu chani gi ima wari oina sanaraga loire. Ado tanubu laikhiba natro ima. Laikhibani. Ado isa sendak marak nahangega iman manadi. Ayama matamda ungaga adum lai. Wasu ngangkhidri. Kaidaurage ngasu karimta tawdi hai. Nang lai ikansidane maramamta ngamu. Memtombigi wahiduda Priti inganga I. Adubu icham chamna. Hoi ima, manada mainikta tawba yabro. Aina khairamge se ima. Kem khaluno nacha lairingaida. Pritigi wahiduda memtombida nooga. Thida ngawbisidia. Hoi. Icha lairing imana kaigi waru nige. Nangi maruki kadane karo. Aduga wari sanaramu. Ima icha singi ki kainu chanaba simbiragi. Hoi ma. Asi haiga Pritisu Tanugi katamna kakhatkri. Tanudu kadogi thongnau mayaduda chair amada phamlaga ayengba mada yengaga lerammi. Tanudi wakal amada laikhibana Priti na kauribadu tadi. Priti handakti Tanugi lingjum pairaga. Tanu. Priti. Lingjum da pairakpaduda Tanu masado khangna. Ima! Kaidaurage bemanangna aduk sathina khangiduna. Kanagi wakalda manginoba. Nangi se da koirengi wakalda mangba mali. Chumra ina haise. Koireng palakpaduda Tanugi sakpam khangwan on kirami. Aduga ihai hainingdana. Priti. Madugi koirengdo. Aigi phamda palakano. Maming phawba taningba poktri. Kaino haisibo. Hanadi da koireng haidana koitan tanakhraga haujikna mingga taningde hairisibo. Nabanigi marakta kari kanadaba yaurage. Priti, magi agi wafamse kanagi mafamda tahanba pamdi. Mina tabada yamna hangoigadaba wafam oi. Aduna irwanungda lukrasano. Ado kanada haidrasu aingonda haibadi yaidana kaiwano. Isil sinaliba ngamle warisingdo. Aise apangba oirubagi mahaini. Ai kanadasu saudi. As ay adoda khangde wadu dang hairo haibani Tanu. Priti na gri takmanbadagi koireng mabanigi wafamsing amata chithaba leita Pritigi mafamda tamkhre. Kaplaroi khankraba Tanu wahaidu tamba loirakpada hi kapcharai. Warising tara matung Priti na. Madugi koireng haiba mido aina pharamoi se dum khangabaneba. Tanu kaigi kapnino nangdi kappa pakchadi. Nangdi ay mangari haina chatpa mibu kay shulaita khanba adugi lichattuna hena pakchay. Aduk phakraba dalamngan babuna thairamaga da koireng na helena chatkiba miduna natro nangi punsibo laikhata na manghankiba nasana yana sida thoknaba sinjabani aduna kapkanu. Pritigi adukan mawahaiduna Tanugi mafamdadi hanjin chaina piba oina thoklare. Tabagi pangal loira mali Tanu kapna. Priti, haukraba warisingdu putoklaga aibu hena wahalanuba. Ai khangba yamna wai. Aise yamna phattabani. Aina maram oiraga mara leitaba dalamngan babusu wahankhibani. Ai tasengna hingningdre. Priti na Tanubu konsinbiraga themjinbirai. Nungsidaba nate mamanabibu masu. Tanu, karigi aduk pukning sontharibano. Haukrabadi haukre. Da koirengbu matik chaba maral pinabu hotnaraga loire. Akhoi mayam larisidi. Asamna mamanabi anidasu wari sanarami. Paikhom boysu Jayanta hoi mayum yauraduna changlai. Sumangda Jayantagi nupi Anitaga machanupiga leirami. Paikhom boy changlaklibudu ubada Anitana. Kana oirabano? Kai thabaki? Jayanta leiragadi amta unajagi. Mabu laikhibro. Thaba amagi unadaba yadri. Adugini. Hoi laikhiye. Machanupida mu ansillaga. Sana papadumi lai hairucho. Mapanda tholo oyu. Hoi mama. Asi hairaga mapa kauba chakre.
Anitana, Tamo, Zambiro, Sida Pambiro Lao, Moi Pabong Sitolani. Yani, Sida Sum Lepke, Kuiro. Tanjaduda, Kanano Neunabula Hesibo. Asi Hiragamapan the Tolapani, Adubamapan the Leplam live missing the Ubada, Jayanta Madi Sur Honi Kaukri, Jalamba Chap Lepi. Anitana, Tamo Singse, Moi Pabunga Tabamagi Unabalak Pani. Magi Nupina Hiriba Sing the Amata Taram Day, Jayanta Madi Wakalama the Lake Hibani. Sanani Mung the Chintoraga, Mapagi Makut Piraga Kawi. Papa, Kahino Lepagality. Machana Kaurakpus the Gyan Lak Laduna, Mayam Lady Badum the Lai, by Kombana. Jenta, Sarna Tabamagi Lak to Baya the Habitagi, I quite number of Lakpani, I don't know Jichana Batosi. Hirak Libasing do Jayanta Masana Gyan Adam Tajay, Magi Nupido and Sinlaga, Wafum Karapajana Hiram Laga, by Komboya Pulap Jetli. Ngayaki matong pai komboy si Yoraduna imong de jangi, pai kombana. Sir, Jayanta po pujari. Chow ba, Jayanta da mo nayengaga. Jayanta, ay na Hydrabasu, nang nasana kang Jaramani kali. Aduna nasana kang nawapam singdo, amata chita dairo, sargi mapamda. Wapam sing silo la sukana roi kala duna, thoki ba thawdok pumba, amata chita da, chow bagi mapamda tamkri. Jayanta mana wapam sing du tambalarakpada, Jayanta du kapna. Sir, ay tasing na lan kre sargi mapamda, ay matik chaba iralgi matung ina dandi bibiro, ay haraw na laujagi, ay imungi blackmail tokiba na, ay tawning da tokiba ni tabak sing du. Ay makasa ay jari, ay lan jari sir. Jayanta gi wapam sing taru raba matung, chawbang hakhan bayaba khala matung, kanagumba amada phone tawi. Phone do paikhalakpaga saubana. SP, hosipo thabak chinbro. Chindragadi aigi yumda lengbiyaktaba yadri. Khanadaba yadaba thabam lairi. Asomdagi SP duna kumlai. Oi sir, ai lakchagi. Thabak chinba laijadi. Phare dudi laknaba tawbiro. Ai ngaijaramage. Funny sir. Ikoi da SP chawba mayum yauraduna changlakle. Chawbana. SP, shida lengsinbiro. Oi sir. Ado kariyo famtana saibano, ay bukaw bibabo. SP, wapam si sumay tawbani. Chawbani SP gi mapamda, wafam kudimak hairi, video dusu utli. Sir, ay fana ba silagi? Pataba mo isidi, matik chabo marak bigadabani. Video si supu zakragi sir, aduga brojen basu, ngasi magadong pagat lagi. Ay gi di SP, nangondaloy na sinari, nang na fana ba silo. Funny sir, aduga yung mujajarukigi. Nupasisu pujakrage. Asi hairaga SP na Jayanta bu puraga chatkre. Matam na sumhawkibana brojen bu sumaralgi matung ina court ki judgment na punchi supa jail manung da lainaba phadok takre. After 5 years later, numidang wairam osilakpa matam ni. Jenita na washroom da changkiba tanjani, sanatumbiga chawbaga su, tabak sa thokiba matamni. Lindagi mapam da di tanja chari khanna, tabak pumapang thuklagi khankri. Lindana. Nuray. Kay hagi che. Aigi online dagi pot amakakpani, adula na phone tawri, ibanim talawa thok minarusi. Yaye che, those. Adadi chasilaw. Lindaga Nuray ga su thuklagli. Getagi khara hena laklaba tungdani khangau debe na ma thozilak mamai mit khumba nupa ani hum kumtharak laga Lindaga Nuray ga bu phakhiba thaukhriben do kanna kana udringai Jenita su washroom dagi tholak laga Nuray ga mache Lindaga kaura ga thi Nuray che nabani kai lege sakum kumaktaba do yum da koi thi phana thirabadu phangrabadu da pakhanda gate om da thokla aga gate ngak panupa da pakhat na hangi kaka chelinda ga Nuray ga kai chetni hairamge mobani di online dagi polai ena lauruni na thokibani ne kaido bayawrage Jenita masada hene na chingnaba phawi ibani soiphawda mabani lebri uslao Jenita gi mawong da nupa da inganga I ngaklaba sungang na dumaira I hoi yenguslao Geng ngak panupa da Jenita ga gate dagi fana sang na lai adubu laiba thengna drabaduda
Jenitadi leiba yade. Thiba phangdrabada halakle yumda chawboisu halakta ngairami. Jenita ga gate ngakpa nupadu ga pakhana changakpada ubada chawbana. Jenita kaidoba yaure ipa pakhalidubo. Jenita pakhatpagi masadu khara patharaga. Babung, cheganu reigado all aindagi pola ena lauruni thoki hai. Sungana lagtabadu da yengubani. Adubu thengnadre. Kai chatkrabano khangdi. Mipata singna phakrabra khangdi babung. Icheganu reigamta thibiyo. Wahaidu tabada chawba amadi sanatumi pakhatkre. Chawbana. Paikoba, yam thuna ichani bu thirucho. Matam se thengkradi khudong thiba thokpasu yai. Fani sir, ai tijaruge. Asi hairaga angang khara paikobaga gari thaudoga chatkre. Asomdana nupa singduna nupi anidu sabalo shindaba yum amagi kamanungda pusilaklami. Nupa singdugi maraktagi amana Nuraygi mami pulibadu lauthoi. Ngasayga punsilaga thambana Nuray mami tu phatpang mangamlamde tamla tapna pangthoklaga akoibadu yenglai. Nuraygi hek mitmangda chair amada phamlamliba nupadu ubada Nuray masada sauningna hairai. Dakoireng, nang nai pharibase kai maramgino? Aina nangi phattanaba kari thabak tawkhrabage? Nuray machebu ningsingakduna hangi. Aigi chedi kai thamgre. Mi phata, aigi chedi. Koireng ushitana. Nangi na chedo, tekta kaida lai phamda. Yengning bro, na chegi saktamdo. Siramdai mikup sida khangauro. Asi hairaga koireng na Linda kawi. Linda, chango. Linda sukaduda changai. Aduga koireng ki ngaksam mayada makhut aniduna kolaga nokfet tawraga kesinaraga hairai. Da koireng, kaitawrage ai mukaurai duba. Nangi na naupisina nang hangi kamai tokse haibano. Kamai tawba abu kaino mahade aigi naupisu natana. Nahankai sasinabane. Ngayaki sasinaba inaupine. Da koireng ki apamba pumba pangthoklo. Ihepinaba kanasu laitre. Linda na hairiba mayamdu tabada Nuray madi ingangakre. Thajadaba henmanbana mache Linda da muna yengi. Aduga kapna. Iche, nang mangna sumna tawramgani di khaludabani. Aduk minungsi laitaba. Iche, nang sunupi ni ko. Nupi na nupi amabu sarang na lang sinbang ambasibu. Kari tamoy no. Ay ko yasoy bani. Mibu panakan ba. Minungsi ulubay ko imungi yasoy bani. As, da koy reng. Choirol si taning dreda. Lushin doer di kok lushin kroba. Mayam na taning dreba. Koireng do pamlambadri pukakotli. Nuray tamna sarak tamna bachang sili. Koireng, mi phata. Sagsilakano. Aise, na chan gumane. Adum na tawgano. Koireng na Nuray gi khudang hekpagi tawbaga. Khangawdi kadugi thongdu saphukan na kaurakpa. Makholda kaduda leramba mising thongda tamna yengnarai. Thongjinduda chung phiran charaba IPS amagi phizol setlaga lepiba nupadu ubada mayamdu ingangakre. Nuray machinda tablamna solai. Tata. Thongjin panda lepliba nupadu atay kana sunate matam amagi lamngan baduni. Hawkraba wari khara. Numitu chawbo isu luhongba yaururaga lakpadagi lamngan babu chawbagi gari na thomkhiba numitudagi chawbana lamngan babu layengkhibani. Nuray na mapada haibadagi lamngan babu mapanda larik tamba thakhibani. Lamngan bagi changadaba pumba chawbana mayong yakhibani. Lamngan ba masu hotnaba kanbana ngasidi oirare IPS. Ngasigi numitsi Nuray mangonda surprise tawge khanna lakhibani. Adubu laptakna Nuray bu phakhibadu ubadagi matung inarakhibani. Lamngan ba leplambadagi koireng tamna changsilaklaga phamtharaga sauna ngangaga hairai. Aibu ningsinglibo. Kashu laitaba nangumbana aigi punsi khongloi oigadoriba mangoda nangna sokpagi natik nate. Asi hairaga koirengi makhut ye thangbadu laitheraklami. Koirengi mi singdu lamngan ba tamna changsilake tawbaga thatkhre lamngan bagi mi singduna. Linda da tumin chen khigena mamai laithoga chatke tawbaga mitmang da tanu lepaga lerami. Tanuna Linda bu pharaga kaduda laktana langsilami. Lamngan bana koireng bu phuthairaklami. Koireng masadu lengba utpa ngamde leimadu taraga lei. Lamngan ba Nuray gi manak changsilaga Nuray bu nungsina konsinbiraga kokta tapna nanthabiraga nungsina hai.
Nurai, kapkanuse. Dada wai. Nangna kapase dada yamna wai. Sidagidi nangbu awapam na tahalaroi. Nangbu dada na nungai na thamladabani. Kakngau narab aigi punsi, karom na thangani khangraba. Eigi Khongthang, aigi lambi pumba, nangna bibibani. Pumna bak nangna takbibani. Nang thengnaramdradi, Eigi Khongthang Kadomda thangani khanglamloi. Nangdi aigi pumna bakni. Dada bo aina wana ngai jarappa. Ngasidi mitmang sida leblare. Sidagidi ay matadoglaga chalanu ko dada. Ay nang yamna nungsiye. Chalaroy. Sidagidi ay thawai gi nakta tam layradabani. Lamngan baga Nuraygi gi mataw tanumadi yengba ngamde nakando onthoga thawai chakna kaple. Koirenga lindaga sumaral gi matung ina jailda laikri. Ahal masen yanaraga lamngan baga Nurayga su luhongkri. Luhongbagi ahingni lamngan baga Nurayga wari sanari. Nuray, kaya gi dada. Kaygino nangse suk nungsi halisibo. Nangse aigi ahan manungsibi oilamdrise. Kaygino isor sisu phatte haisini. Aina da lamngan babu ahan bu ujabada nungsiba phawkhibani. Aduba nupi oirubana haiba ngamdedumak laki. Lamngan bana Nuraygi mamayda nungsina siaga. Nungsiradi ko harakpa yadraba. Aduda isi thamoy kairaroi. Wasu waramaroi puphattabi haisini. Ado hazikti dada gaiga nungsi panthung yaurabasidi. Ado dada kaygino lakani khotkani amta haidana phathau laise. Aina haidabagi maramdine aigi nungsibigi mitmangda surprise tawningba. Adugini hainingdaba nateba. Da aibu punsigi thadokpiganu ko. Dadagi pumnamak aitana oijage. Dadagi seba matolomna tawba ngambo oijage. Matang asida Eigi Khongthang hairiba wari asisu loisinjare. Wari asibu ibiribi writergi maikaidagi wafam kharasu thambirami. Aigi problem khara leibana wari asi samjinjare aduna mayamna saubidana bahijari. Makha tarakpadasu mayamgi seba tawba ngambo oijage. Wari asi nungai nungaite asu eran haibiramu makha tarakpada asoiba semtoknaba hotnajage. Kamenda haibiramu Sonam Chanu busu hainingai leitana thagatchari haiba wafam sima writergi site gi su thambirami.